Pauxedu yumpham oiba maruiba pau khara update tawjeri. Exam Thaba Ngamhoudraba Maheiroisingna application Pisillaknaba khnghllakli. Pung kunmari da anoba positive case nipu hengkatuna apunba positive case masing lisingaba samri kuntra sure. Jiribam da COVID care center hangnaraba official sing Thungjnkhre miyamna irang houkhre. Jiribam ki MLA Asapudin pham thadokadabani haiduna khongse chatkre. Sports University Sabada Selsai haibagi maralda CMD Oirmle ama CBI na fare. Suna lupa lak ama makhairungge jungang pharaga mahankre. Pangong lek defsang dagidi Chinese group sing handokhiba leitre. COVID-19 ki case khnghllakbadagi Delhi ki biomedical waste treatment facility singda fresher lakle. Handaki has khongsatta mamangda amukta tawdaba kaya tawgadawri. Japanese da sa 208 na Tokyo Olympic Games asi mathang sahida pangthokpa ngamloi haina khannari survey. Exam Thaba Ngamhoudraba Maheiroisingna application Pisillaknaba khnghllakli. Council of Higher Secondary Education Manipur Local Higher Secondary Examination 2020 ke wat hauba subject tarit COVID-19 ki saithing marak asida aukiba tang taruk tha taret so lising ani kunda pangthokhiba aduda exam Thaba Ngamhoudraba Maheiroisingna exam Thaba Ngamhoudraba ki param iduna application oina plain paper de iduna pabu parada leiba council ki office da jaholagu haire natragana council ki email kosem@yahoo.com.in da jahulak labasu yagani haire hairiba application asi lakleba tangkun phobugi manungda jahulakadabani haire karigumba tangkun gi matungda lakpa application di loroi haire atopa pau amadana hongpungi quarantine center amadana Numit Nmfuda mathoini chupna Leirmlaba inmet Nupi amarijal Lakmndabadagi Discharged Touthoklure positive Oirmle. Positive Oibi ga Mioi taraga taruk Thengnarmle haire hongpungi tungrei containment zone oina Laothokkhre. Ukrul district ki manung chunba hongpung village da leiba DIET da hangba community quarantine center amada Numit Nmfuda mathoini chupna quarantine tawduna Leirmlaba inmet Nupi amarijal Lakmndabadagi tha asigi sajat mangada Discharged Touthoklure. Laibak thibadi Discharged Touthoklure inmet asigi result Discharged tawkiba numit tumaki pung mari manga kanaraga COVID-19 positive oire haiduna khnghllakre haire. Positive oire haina khnghllakraba nupi asina Discharged tawkiba pung mari manga ki matam aduda mahaki khangna sanaba Mioi taraga taruklom Thengnarmle haire. Khudakta positive oire nupi adu phangrei da hangba COVID care admit tawkhre haire. Mak hauze akanba mongda layeng chathari haire. Maki sample numit mangadi ki matungda amuk khana test tawgadawri masigi result su numit nini ki matungda phanglaba yai haina mari leinaba authority sing pauna haire. Positive oiraba nupi asi Mumbai dagi halaklaba matung Ukrul district ki panongchan hongpung village da leiba DIET da hangba community quarantine center da quarantine tawduna leirakhibani. Amaromda hongpung village ki dungrei da COVID-19 positive oiba Mioi yaurappaga mari leinana Ukrul district ki district magistrate na hongpung village ki dungrei ki akoibada containment zone oila Laothokkhre. District asigi DC Joseph Paulin Kamson na thokpaya thang amagi matung inna hariba mafam asida Mioi amata changba thokpaya hankhidre adumoy namak hongpung village ki dungrei da leiba KBS oil pump di mahausagum mathau tawgani haire DC na thokliba jatang asigi kwangwada thabak tawba sing chairak phangani haire. Lockdown manungda miyam gi senthoi jum awaimal lobana singba yangsinaba lakal kauba apunba lupa ma semkhre. Lannai bank Kharana Nmfuda sel Khomlibase June 15 Faobada leptrabadi thonglonsin lagani lakal. Malimda pak sana sandoroliba COVID-19 laisit namaram oiduna lockdown lairingai manungda miyamge senthoi khomba miyamdagi senthoi khomba ka awaimal lawba amadi Lannai bank sina interest lawba chingba sing asi thingnanaba laihau khunai kanba lupten lakal kauba apunba lupama aims ikal puya ishak lipul amadi farmer club Manipur punduna semkhre. Hiram asiga mari leinana uripok ta leiba ikal gi office ta pangthokpa pawgi mifam amada lakal gi president poyam joina haikibada COVID-19 gi lockdown laikibana marap oiduna thabak subham nompham leitaduna wane rangi matam asida Lannai bank Kharana Nmfuda senthoi loba yum awaimal saliba singna ka awaimal loba amade marup tawriba singna sel khomliba asitha asigi chaja 15 phawgi manungda lepkadabane. Karigumba makata na lupa sige mayok tathabak tawraklabadi maduda tholakpa apapatta punamak masama-sana thawdang lawjagadabani haire. Mahagna makata na haikibada wafam sing asibu thawaidaduna makata na sel sing Khomlibase bank sing thonglonsin baga loina na akan bamiyeng sanglagani haina makatari. Kumbi lautombi laukon gi lau Pari kunrom ising Thungjnkhre. Ngasi nong manini asida nong kana Chubadagi Bisnupur district ki kumbi kendra gi manong sana leiba kumbi lautombi laukon gi lau Pari kunrom ising na Thungjnkhre.
Masida natana kumbi amadi saiton faunarba laumi sinmisingi maru oiba lambi su oiriba kumbi saiton mayai lambi gi saruk kharasu isingna thumjinkhibadagi miyamna sathok sasin tawba yadana hojik leire. Isingna thumjinkhra lokol asi handaka anirak suba oina thumjinbana ahumlak suba oina phau hunba amadi lawlingba mathau tabana awaba taraba laumi singda pangba yaba mateng sing pangbinaba laumi singna sarkar gi mateng nirakle. Tangai fadana hojik laumi singna lahol amadi lauda saina bahar lemna phangan binaba kombi urban development committee amade kombi laumi sinbi apunba lupna Manipur sarkar gi puning singsilakle. Aroibada content sing asigi maroiba pau khara asiba pau dumjariba Manipur Local News YouTube channel amadi Facebook page asidagi yengbiruba punamak puthagatchari loinana channel asin adom da kanarabadi subscribe like and share topa kaubigunu punamakbu amuka hanna thagatchari.